ꯑꯩꯈꯣꯏꯅ ꯏꯍꯥꯟ ꯍꯥꯟꯅ ꯁꯥꯟꯅꯈꯤꯕ ꯋꯥꯐꯝꯗꯣ ꯀꯔꯤꯅꯣ ꯍꯥꯏꯕ ꯀꯅꯥ ꯀꯅꯥ ꯅꯤꯡꯁꯤꯡꯕꯤꯔꯤꯕꯒꯦ? ꯂꯧꯁꯤꯡꯒꯤ ꯃꯇꯥꯡꯗ, ꯑꯅꯤꯁꯨꯕꯗꯗꯤ ꯅꯪꯅ ꯊꯤꯡꯕ ꯉꯝꯒꯅꯤ ꯍꯥꯏꯅ ꯊꯥꯖꯕ, ꯑꯍꯨꯝꯁꯨꯕꯗ ꯃꯥꯡꯖꯧꯅꯅ ꯁꯦꯝ ꯁꯥꯕ ꯑꯗꯨꯒꯤ ꯃꯇꯥꯡꯗ, ꯑꯗꯨꯒ ꯃꯊꯪꯒꯤꯁꯤꯗꯤ ꯊꯦꯝꯗꯣꯛꯄ ꯌꯥꯕ ꯐꯤꯚꯝ ꯑꯗꯨꯃꯛꯇꯗꯒꯤ ꯉꯥꯛꯊꯣꯛꯅꯕ ꯍꯣꯠꯅꯕ꯫ ꯍꯧꯖꯤꯛ ꯃꯁꯤꯁꯦ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯒꯦ ꯍꯥꯏꯕꯁꯤ ꯀꯝꯗꯧꯅ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗꯦ꯫ ꯅꯪꯅ ꯀꯅꯥꯒ ꯆꯠꯃꯤꯟꯅꯕ, ꯀꯅꯥꯒ ꯍꯦꯟꯅ ꯅꯛꯅ ꯄꯨꯜꯂꯤꯕ, ꯅꯪꯅ ꯀꯔꯤ ꯇꯥꯔꯤꯕ, ꯅꯪꯅ ꯀꯔꯤ ꯌꯦꯡꯉꯤꯕ, ꯅꯪꯅ ꯇꯥꯔꯛꯏꯕ, ꯅꯪꯅ ꯄꯥꯔꯤꯕ ꯂꯥꯏꯔꯤꯛꯁꯤꯡ, ꯌꯦꯡꯂꯤꯕ ꯃꯦꯒꯥꯖꯤꯟꯁꯤꯡ ꯑꯗꯨ ꯈꯪꯒꯗꯕꯅꯤ꯫ ꯃꯗꯨꯅ ꯃꯁꯤ ꯌꯥꯝꯅ ꯂꯨꯕꯒꯤ ꯋꯥꯐꯝ ꯅꯠꯇꯦ꯫ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯃꯤ ꯑꯃ ꯑꯣꯏꯔꯕꯗꯤ ꯅꯪꯅ ꯌꯦꯡꯍꯩꯗꯕ ꯐꯤꯜꯝ ꯀꯌꯥ ꯑꯃ ꯌꯦꯡꯂꯝꯒꯅꯤ, ꯑꯗꯨꯒ ꯅꯪꯒꯤ ꯅꯨꯄꯤꯅ ꯄꯨꯔꯛꯄ ꯅꯨꯄꯤꯁꯤꯡꯒꯤ ꯐꯤꯔꯣꯜ ꯑꯀꯧꯕ ꯁꯦꯠꯄ ꯃꯦꯒꯥꯖꯤꯟ ꯀꯌꯥ ꯎꯔꯝꯕꯁꯨ ꯌꯥꯏ꯫ ꯄꯨꯛꯆꯦꯜ ꯁꯦꯡꯅ ꯂꯩꯅꯕ ꯅꯠꯇꯅ ꯃꯁꯤ ꯀꯃꯥꯏꯅ ꯇꯧꯒꯗꯕꯅꯣ ꯑꯩꯁꯨ ꯈꯪꯗꯦ꯫ ꯑꯗꯨꯒꯨꯝꯕ ꯅꯨꯄꯤꯁꯤꯡꯅ ꯃꯐꯤ ꯇꯪꯈꯥꯏ ꯁꯦꯠꯄ ꯌꯥꯎꯕ ꯃꯦꯒꯥꯖꯤꯟ ꯑꯃꯠꯇ ꯑꯩꯅ ꯊꯥꯔꯛꯎ ꯍꯥꯏꯕ ꯂꯩꯇꯦ꯫ ꯑꯩꯒꯤ ꯌꯨꯝꯗ ꯑꯗꯨꯒꯨꯝꯕ ꯂꯥꯛꯄ ꯃꯦꯒꯥꯖꯤꯟ ꯃꯈꯩꯁꯤꯡ ꯌꯥꯝꯅ ꯂꯪꯊꯣꯛꯏ, ꯃꯔꯝꯗꯤ ꯃꯗꯨ ꯑꯩꯅ ꯀꯔꯤꯁꯨ ꯄꯥꯝꯕ ꯂꯩꯇꯦ꯫ ꯃꯗꯨ ꯁꯨꯞꯅꯇꯒꯤ ꯃꯦꯒꯥꯖꯤꯟ ꯑꯗꯣ ꯅꯪꯒꯤ ꯅꯆꯥꯅꯨꯄꯥ ꯅꯆꯥꯅꯨꯄꯤꯁꯤꯡꯅ ꯃꯗꯨ ꯌꯦꯡꯕ ꯄꯥꯝꯕ꯭ꯔꯣ? ꯑꯗꯨꯅ ꯑꯩꯈꯣꯏ ꯏꯁꯥꯅ ꯏꯁꯥꯕꯨ ꯃꯗꯨꯁꯤꯡꯗꯨ ꯊꯦꯡꯅꯒꯗꯕꯅꯤ꯫ ꯑꯗꯨꯒ ꯌꯦꯡꯉꯨ, ꯑꯩꯈꯣꯏꯗꯤ ꯅꯨꯄꯤꯕꯨ ꯌꯦꯡꯗꯅꯕ ꯃꯥꯏꯈꯨꯝ ꯐꯤ ꯊꯥꯗꯔꯒ ꯌꯦꯡꯗꯨꯅ ꯄꯥꯞ ꯇꯧꯕ ꯑꯗꯨꯒꯨꯝꯕ ꯇꯧꯕ ꯃꯤ ꯑꯣꯏꯕꯒꯤ ꯗꯔꯀꯥꯔ ꯇꯥꯗꯦ꯫ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯗꯤ ꯑꯩꯈꯣꯏꯅ ꯂꯣꯏꯅꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨ ꯌꯥꯝꯅ ꯆꯦꯛꯁꯤꯟꯒꯗꯕꯅꯤ ꯍꯥꯏꯕꯅꯤ꯫ ꯅꯨꯡꯉꯥꯏꯕ, ꯌꯥꯏꯐꯕ, ꯃꯔꯥꯡ ꯀꯥꯏꯕ, ꯃꯤꯅ ꯀꯜꯂꯛꯄ, ꯑꯆꯨꯝꯕ ꯕꯣꯔ ꯐꯪꯕ ꯃꯤ ꯍꯥꯏꯕꯁꯤꯗꯤ ꯏꯁ꯭ꯋꯔꯒꯤ ꯅꯠꯇꯕ ꯄꯥꯎꯇꯥꯛ, ꯄ꯭ꯂꯥꯟ ꯑꯃꯗꯤ ꯄꯔꯄꯣꯁ ꯀꯌꯥꯗ ꯆꯠꯇꯕ, ꯂꯩꯇꯕ ꯑꯗꯨꯕꯨꯅꯤ꯫ ꯑꯗꯨꯒꯨꯝꯕ ꯄꯥꯄꯤꯁꯤꯡ ꯑꯗꯨꯅ ꯆꯠꯂꯤꯕ ꯂꯝꯕꯤ ꯑꯗꯨꯒꯤ ꯃꯈꯥ ꯄꯣꯟꯅ ꯂꯩꯖꯗꯕ ꯑꯃꯗꯤ ꯆꯠꯆꯗꯕ ꯃꯤ ꯑꯗꯨꯕꯨꯅꯤ꯫ ꯑꯗꯨꯒ ꯃꯤꯅꯣꯛ ꯃꯤꯋꯥ ꯇꯧꯕ, ꯃꯔꯛꯇ ꯐꯝꯗꯨꯅ ꯂꯩꯇꯕ ꯑꯗꯨꯕꯨꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯑꯩ ꯅꯈꯣꯏꯗ ꯀꯔꯤꯅꯣꯃ ꯍꯥꯏꯒꯦ, ꯅꯨꯡꯁꯤꯔꯕ ꯏꯆꯤꯜ ꯏꯅꯥꯎꯁꯥ꯫ ꯀꯔꯤꯒꯨꯝꯕ ꯅꯈꯣꯏꯅ ꯋꯥꯔꯦꯝ ꯉꯥꯡꯕꯁꯤꯡ, ꯋꯥꯀꯠ ꯀꯟꯕ, ꯃꯤꯅꯨꯡꯁꯤ ꯂꯩꯇꯕ, ꯇꯧꯕꯤꯃꯜ ꯈꯪꯗꯕꯁꯤꯡ ꯑꯗꯨꯒ ꯂꯣꯏꯅꯅ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯆꯥꯃꯤꯟ ꯊꯛꯃꯤꯟꯅꯗꯨꯅ ꯆꯠꯇꯅ ꯂꯩꯔꯕꯗꯤ ꯃꯗꯨꯗꯤ ꯅꯪꯅ ꯇꯧꯔꯤꯕꯗꯣ ꯍꯦꯟꯃꯜꯂꯦ꯫ ꯑꯗꯨꯒ ꯌꯦꯡꯉꯣ, ꯌꯥꯝꯅ ꯊꯨꯅ ꯃꯗꯨ ꯅꯪꯉꯣꯟꯗ ꯍꯩꯅꯔꯛꯑꯅꯤ꯫ ꯅꯪꯅ ꯊꯕꯛ ꯑꯃꯕꯨ ꯍꯥꯟꯅ ꯍꯦꯛ ꯍꯩꯅꯈ꯭ꯔꯕ, ꯅꯨꯡꯉꯥꯏꯕ ꯑꯃ ꯂꯩꯈ꯭ꯔꯕꯗꯤ ꯑꯗꯣ ꯑꯗꯨꯝ ꯇꯧꯅꯤꯡꯉꯒꯅꯤ, ꯑꯗꯨꯗꯒꯤꯗꯤ ꯇꯧꯕ ꯍꯧꯔꯛꯑꯒꯅꯤ꯫ ꯈ꯭ꯋꯥꯏꯗꯒꯤ ꯐꯕ ꯇꯧꯕ ꯌꯥꯕ ꯑꯗꯨꯗꯤ ꯅꯪꯅ ꯑꯗꯨꯒꯨꯝꯕ ꯃꯤꯁꯤꯡ ꯑꯗꯨꯒ ꯌꯥꯅꯅꯕ ꯃꯑꯣꯡꯗ ꯇꯤꯟꯅꯒꯗꯕꯅꯤ꯫ ꯅꯪꯅ ꯑꯗꯨꯃꯥꯏꯅ ꯃꯈꯣꯏꯗ ꯈꯜꯍꯟꯕꯗꯤ ꯄꯥꯝꯗꯦ꯫ ꯃꯈꯣꯏꯗꯒꯤꯗꯤ ꯅꯪꯅ ꯐꯩ ꯍꯥꯏꯅ ꯈꯜꯂꯤ꯫ ꯊꯥ 3 ꯈꯨꯗꯤꯡꯒꯤ ꯃꯈꯣꯏꯒ ꯐꯝꯃꯤꯟꯅꯔꯨꯕ, ꯆꯥꯃꯤꯟꯅꯔꯨꯕꯗꯤ ꯌꯥꯏ, ꯑꯗꯨꯒ ꯃꯈꯣꯏꯅ ꯐꯠꯇꯕ ꯇꯧꯁꯦ ꯍꯥꯏꯔꯛꯄꯗ ꯅꯪꯗꯤ ꯑꯐꯕ ꯈꯔ ꯇꯧꯔꯒ ꯍꯜꯂꯛꯅꯕ ꯍꯣꯠꯅꯒꯗꯕꯅꯤ꯫ ꯀꯅꯥꯅꯣ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯅꯛꯅꯅ ꯄꯨꯁꯤꯜꯂꯤꯕꯁꯤ? ꯀꯅꯥꯒ ꯑꯩꯈꯣꯏꯒ ꯍꯦꯟꯅ ꯇꯣꯠꯅꯩ? ꯁꯨꯝ ꯏꯆꯝ ꯆꯝꯅ ꯄꯨꯟꯕ ꯅꯠꯇꯕ, ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯑꯅꯝꯕ ꯃꯇꯝꯗ ꯈꯔ ꯍꯦꯟꯅ ꯄꯨꯟꯕ ꯑꯗꯨꯕꯨꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯑꯀꯣꯏꯕꯗ ꯂꯩꯕ ꯃꯤꯁꯤꯡ ꯑꯁꯤꯅꯅꯤ ꯑꯩꯈꯣꯏꯗ ꯈ꯭ꯋꯥꯏꯗꯒꯤ ꯍꯣꯡꯍꯜꯂꯤꯕꯁꯤ꯫ ꯕꯥꯏꯕꯜꯅ ꯍꯥꯏ, ꯌꯣꯠꯅ ꯌꯣꯠ ꯃꯌꯥ ꯊꯥꯡꯉꯤ꯫ ꯑꯩꯅ ꯏꯁ꯭ꯋꯔꯒ ꯍꯦꯟꯅ ꯋꯥꯡꯅ ꯆꯠꯃꯤꯟꯅꯒꯦ ꯍꯥꯏꯔꯕꯗꯤ ꯑꯐꯕ ꯂꯝꯆꯠ ꯆꯠꯄ ꯃꯤꯁꯤꯡꯒꯤ ꯑꯀꯣꯏꯕꯗ ꯂꯩꯕ ꯗꯔꯀꯥꯔ ꯂꯩ꯫ ꯃꯈꯣꯏꯅ ꯅꯉꯣꯟꯗ ꯁꯔꯃꯣꯟ ꯑꯃꯃꯨꯛ ꯄꯤꯗ꯭ꯔꯁꯨ ꯌꯥꯔꯦ꯫ ꯗꯦꯕꯀꯤ ꯕꯔꯊꯗꯦ ꯄꯥꯔꯇꯤ ꯂꯥꯛꯄ ꯀꯥꯟꯗ ꯃꯥꯒ ꯒꯣꯜꯐ ꯁꯥꯟꯅꯃꯤꯟꯅꯕ ꯃꯃꯥꯟꯅꯕ ꯈꯔ ꯑꯩꯈꯣꯏꯅ ꯏꯟꯚꯥꯏꯠ ꯇꯧꯏ꯫ ꯃꯃꯥꯟꯅꯕ ꯑꯃꯅ ꯑꯩꯉꯣꯟꯗ ꯍꯥꯏ, ꯌꯦꯡꯉꯨ, ꯗꯦꯕ ꯑꯁꯤ ꯑꯉꯛꯄ ꯑꯃꯅꯤ꯫ ꯃꯥꯗꯤ ꯒꯣꯜꯐ ꯁꯥꯟꯅꯕꯗ ꯁꯥꯎꯕ ꯂꯩꯇꯦ꯫ ꯍꯣꯏ, ꯑꯗꯨꯕꯨ ꯃꯁꯤꯁꯦ ꯁꯨꯃꯥꯏꯅ ꯆꯍꯤ ꯀꯌꯥꯒꯤ ꯃꯃꯥꯡꯗ ꯇꯧꯔꯝꯕ ꯅꯠꯇꯦ꯫ ꯃꯥꯅ ꯒꯣꯜꯐꯀ ꯂꯣꯏꯅ ꯎꯗ ꯂꯪꯉꯤ ꯄꯣꯠꯅꯤ꯫ ꯑꯗꯣ ꯌꯦꯡꯕꯗ ꯐꯖꯕ ꯑꯣꯏꯗꯦ꯫ ꯑꯗꯨꯗꯒꯤ ꯑꯩ ꯃꯥꯒ ꯐꯥꯎꯕ ꯆꯠꯃꯤꯟꯅꯗꯨꯅ ꯌꯥꯝ ꯆꯝꯖꯕꯤ ꯅꯨꯄꯤ ꯑꯃ ꯑꯣꯏꯔꯝꯃꯤꯅꯤ꯫ ꯑꯗꯨꯒꯨꯝꯕ ꯃꯁꯤꯒꯤ ꯃꯑꯣꯡꯁꯤ ꯅꯪꯅ ꯄꯥꯝꯕ ꯑꯣꯏꯔꯕꯗꯤ ꯑꯩꯁꯨ ꯑꯗꯨꯝ ꯇꯧꯅꯕ ꯍꯣꯠꯅꯒꯦ꯫ ꯐꯅ ꯅꯣꯡ ꯆꯨꯔꯕꯁꯨ
ꯃꯥꯅ ꯑꯩꯕꯨ ꯌꯨꯝꯗ ꯄꯨꯕ ꯅꯠꯇꯦ, ꯐꯅ ꯏꯪꯁꯤꯜꯂꯛꯂꯕꯁꯨ ꯌꯨꯝꯗ ꯄꯨꯕ ꯅꯠꯇꯦ, ꯃꯥꯒꯤ ꯒꯣꯜꯐ ꯁꯥꯟꯅꯕ ꯂꯣꯏꯅꯕ ꯍꯣꯠꯅꯩ, ꯑꯗꯨꯕꯨ ꯃꯥꯁꯦ ꯍꯣꯡꯉꯦ꯫ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏ ꯑꯅꯤ ꯁꯨꯝ ꯄꯨꯟꯅ ꯂꯩꯃꯤꯟꯅꯕꯗꯒꯤꯗꯤ ꯏꯁ꯭ꯋꯔꯅ ꯑꯩꯈꯣꯏ ꯑꯅꯤꯕꯨ ꯍꯣꯡꯍꯟꯕꯤꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯃꯥꯅ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯕꯝꯁꯤ ꯃꯥꯅ ꯃꯤꯌꯥꯝꯗ ꯒꯣꯜꯐ ꯁꯥꯟꯅꯐꯝꯗ ꯁꯥꯈꯤ ꯑꯣꯏꯅ ꯎꯠꯆꯩ꯫ ꯄꯥꯎꯔꯧ 5:8 ꯅꯍꯥꯛꯀꯤ ꯂꯝꯕꯤ ꯃꯉꯣꯟꯗꯒꯤ ꯊꯥꯞꯅ ꯊꯝꯃꯨ꯫ ꯃꯁꯤꯒꯤ ꯖꯒꯥ ꯑꯁꯤꯗ ꯃꯉꯣꯟꯗꯒꯤ ꯍꯥꯏꯔꯤꯕꯁꯤ ꯑꯣꯛꯇꯕ ꯅꯨꯄꯤ ꯍꯥꯏꯕꯅꯤ, ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯌꯨꯝꯒꯤ ꯊꯣꯡ ꯃꯅꯥꯛꯇ ꯆꯠꯀꯅꯨ, ꯑꯊꯦꯝꯕꯗꯒꯤ ꯂꯥꯞꯊꯣꯛꯅꯕ ꯍꯣꯠꯅꯧ ꯍꯥꯏꯕꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯕꯥꯏꯕꯜꯗ ꯍꯥꯏꯔꯤꯕ ꯌꯨꯝꯕꯥꯟꯕꯒꯤ ꯃꯔꯤ ꯊꯝꯕꯒꯤ ꯃꯇꯥꯡꯗ ꯄꯥꯔꯕꯗꯤ ꯃꯁꯤꯅ ꯄꯨꯒꯗꯕ ꯖꯒꯥ ꯑꯗꯨꯃꯛꯇꯗ ꯄꯨꯕ ꯇꯁꯦꯡꯅ ꯊꯦꯡꯅꯒꯅꯤ꯫ ꯅꯪ ꯇꯁꯦꯡꯅ ꯆꯦꯟꯒꯅꯤ, ꯃꯍꯨ ꯀꯟꯕ ꯂꯤꯟ ꯑꯃꯒꯤ ꯃꯅꯥꯛꯇꯒꯤ ꯆꯦꯟꯊꯣꯔꯛꯄꯒꯨꯝ꯫ ꯑꯗꯨꯕꯨ ꯑꯁꯤꯒꯨꯝꯕꯁꯦ ꯆꯔꯆꯇ ꯍꯥꯏꯕ ꯗꯔꯀꯥꯔ ꯂꯩ, ꯑꯗꯨꯅ ꯑꯩ ꯀꯔꯤ ꯑꯃꯠꯇ ꯈꯟꯗꯦ꯫ ꯑꯃꯦꯟ꯫ ꯑꯩꯒꯤ ꯅꯨꯄꯥꯒ ꯂꯩꯃꯤꯟꯅꯔꯛꯏꯁꯦ ꯑꯩ ꯆꯍꯤ 94 ꯁꯨꯔꯦ꯫ ꯑꯩ ꯑꯇꯣꯞꯄ ꯑꯃꯃꯨꯛ ꯍꯣꯡꯉꯒꯦ ꯍꯥꯏꯕꯗꯤ ꯈꯟꯗꯦ꯫ ꯅꯪꯒꯤ ꯍꯥꯟꯅ ꯂꯩꯔꯤꯕ ꯅꯨꯄꯥ ꯅꯠꯇ꯭ꯔꯒ ꯅꯨꯄꯤ ꯑꯗꯣ ꯑꯗꯨꯝ ꯊꯝꯖꯤꯜꯂꯣ꯫ ꯅꯥꯄꯤ ꯑꯁꯦ ꯁꯝꯕꯜ ꯋꯥꯡꯃꯗ ꯍꯧꯕꯅ ꯍꯦꯟꯅ ꯁꯪꯗꯕꯅꯤ꯫ Amen. ꯊꯦꯝꯂꯛꯄ ꯌꯥꯕ ꯑꯗꯨꯃꯛ ꯉꯥꯛꯊꯣꯛꯀꯗꯕꯅꯤ꯫ ꯕꯥꯏꯕꯜꯅ ꯄꯥꯎꯔꯧꯗ ꯁꯨꯃꯥꯏꯅ ꯍꯥꯏ, ꯅꯨꯄꯥ ꯑꯃꯅ ꯃꯤꯇꯨ ꯃꯤꯋꯥ ꯂꯥꯟꯅꯕ ꯊꯕꯛ ꯇꯧꯔꯛꯄꯗ, ꯆꯞ ꯃꯥꯟꯅꯅ ꯅꯨꯄꯤꯗꯁꯨ ꯇꯧꯔꯛꯄꯗ, ꯃꯈꯣꯏ ꯑꯅꯤꯅ ꯃꯈꯣꯏꯒꯤ ꯄꯨꯟꯁꯤ ꯃꯥꯡꯍꯟꯖꯔꯤꯕꯅꯤ꯫ ꯑꯩꯅ ꯍꯥꯏꯕꯗꯤ ꯅꯪꯅ ꯑꯗꯨꯒꯨꯝꯕ ꯑꯗꯨꯗꯒꯤ ꯐꯒꯠꯂꯛꯄ ꯉꯝꯃꯣꯏ ꯍꯥꯏꯕ ꯅꯠꯇꯦ, ꯁꯨꯝ ꯂꯨꯞꯁꯤꯟꯗꯨꯅ ꯂꯩꯔꯣꯏꯗꯕꯅꯤ꯫ ꯅꯈꯣꯏ ꯏꯁ꯭ꯋꯔꯗꯒꯤ ꯋꯥꯍꯩ ꯑꯃ ꯄꯥꯝꯕ꯭ꯔꯥ? ꯑꯊꯦꯝꯕꯗꯒꯤ ꯆꯦꯜꯂꯣ, ꯑꯊꯦꯝꯕꯗꯒꯤ ꯄꯥꯏꯊꯣꯛꯑꯣ, ꯑꯗꯨꯒ ꯑꯗꯨꯋꯥꯏꯗ ꯁꯥꯟꯅꯗꯨꯅ ꯂꯩꯒꯅꯣ꯫ ꯃꯤꯁꯤꯡꯅ ꯀꯔꯤꯒꯤ ꯑꯊꯦꯝꯕꯗ ꯇꯥꯔꯤꯅꯣ ꯈꯪꯕ꯭ꯔꯣ? ꯃꯈꯣꯏꯅ ꯑꯊꯦꯝꯕꯒ ꯅꯨꯡꯉꯥꯏꯅ ꯁꯥꯟꯅꯗꯨꯅ ꯂꯩꯕ ꯑꯗꯨꯒꯤꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯅꯪꯒꯤ ꯋꯥꯈꯜ ꯑꯗꯨ ꯈꯨꯗꯨꯝ ꯆꯟꯕ ꯉꯝꯗ꯭ꯔꯕꯗꯤ ꯅꯪꯅ ꯄꯥꯞꯁꯨ ꯈꯨꯗꯨꯝ ꯆꯟꯕ ꯉꯝꯂꯣꯏ꯫ ꯅꯨꯄꯥ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯥꯅ ꯑꯣꯐꯤꯁꯇ ꯑꯌꯨꯛ ꯈꯨꯗꯤꯡꯒꯤ ꯅꯨꯄꯤ ꯑꯃꯈꯛꯀꯤ ꯆꯥꯅꯕ ꯈꯔ ꯑꯗꯨꯝ ꯄꯨꯔꯛꯄ ꯍꯧꯔꯝꯃꯤ꯫ ꯍꯞꯇꯥ ꯑꯃ ꯃꯈꯥꯏꯃꯨꯛ ꯁꯨꯝ ꯄꯨꯔꯛꯂꯝꯃꯤ꯫ ꯃꯥꯁꯤ ꯑꯩꯒꯤ ꯔꯦꯗꯤꯑꯣ ꯄ꯭ꯔꯣꯒ꯭ꯔꯥꯝꯒꯤ ꯏꯟꯆꯥꯔꯖꯅꯤ꯫ ꯃꯗꯨꯗ ꯑꯩꯅ ꯍꯥꯏ, ꯅꯪꯁꯦ ꯔꯦꯗꯤꯑꯣꯒꯤ ꯃꯤꯅꯦ, ꯑꯆꯥꯄꯣꯠꯀꯤ ꯃꯤ ꯅꯠꯇꯦꯌꯦ꯫ ꯑꯗꯨꯒꯨꯝꯕ ꯊꯕꯛ ꯑꯗꯣ ꯇꯧꯕ ꯇꯣꯛꯇꯗꯨꯅ ꯃꯥꯅ ꯍꯪꯅꯤꯡꯅꯤ, ꯁꯨꯝ ꯅꯨꯄꯤ ꯑꯗꯨꯒꯤ ꯆꯥꯅꯕ ꯑꯆꯥꯄꯣꯠ ꯄꯨꯔꯛꯄꯕꯨ ꯀꯔꯤ ꯀꯥꯏꯕꯒꯦ? ꯑꯗꯨꯒꯤ ꯈꯨꯇꯧꯗꯣ ꯆꯨꯝꯗꯕ ꯌꯥꯎꯔꯤ, ꯃꯔꯝꯗꯤ ꯑꯩꯒꯤ ꯊꯋꯥꯏꯗ ꯐꯥꯎꯕ ꯑꯃ ꯂꯩ꯫ ꯑꯗꯨꯒꯨꯝꯕ ꯆꯥꯅꯕꯗꯣ ꯃꯥꯅ ꯀꯔꯤꯒꯤ ꯅꯨꯄꯤ ꯑꯗꯨ ꯈꯛꯇꯪꯒꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯄꯨꯔꯛꯂꯤꯕꯅꯣ? ꯑꯗꯨꯕꯨ ꯑꯩ ꯍꯥꯏꯒꯦ ꯌꯦꯡꯉꯨ, ꯃꯗꯨꯅ ꯑꯆꯧꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯃ ꯑꯣꯏꯔꯛꯀꯗꯧꯔꯤꯕꯅꯤ꯫ 1 Corinthians 5:9-11 ꯃꯁꯤꯒꯤ ꯄꯨꯜꯄꯤꯠꯁꯤ ꯂꯩꯔꯝꯕꯁꯤ ꯌꯥꯝ ꯐꯈ꯭ꯔꯦ꯫ ꯄꯣꯜꯅ ꯍꯥꯏ, ꯁꯦꯡꯗꯕ ꯃꯤꯁꯤꯡꯒ ꯅꯛꯁꯤꯟꯅꯔꯨꯅꯨ, ꯄꯨꯜꯂꯨꯅꯨ꯫ ꯃꯁꯤꯒꯤꯁꯦ ꯑꯩꯅ ꯍꯥꯏꯕꯗꯤ ꯈ꯭ꯔꯤꯁꯇꯤꯌꯟ ꯅꯠꯇꯕ ꯁꯤꯡꯒ ꯑꯀꯣꯏꯕꯗ ꯂꯩꯔꯨꯅꯨ ꯍꯥꯏꯕ ꯅꯠꯇꯦ, ꯑꯗꯨꯕꯨ ꯑꯗꯨꯋꯥꯏꯗꯅꯤ ꯑꯆꯧꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯊꯣꯛꯂꯛꯄ ꯑꯣꯏꯒꯗꯧꯔꯤꯕꯁꯦ ꯍꯥꯏꯖꯕꯅꯤ꯫ ꯅꯟ ꯕꯤꯂꯤꯚꯔꯁꯤꯡꯅ ꯑꯩꯈꯣꯏꯗꯤ ꯀꯩꯅꯣꯝꯃ ꯇꯧꯕꯗ ꯌꯥꯝꯅ ꯐꯅ ꯁꯦꯡꯅ ꯃꯈꯣꯏꯗ ꯇꯧꯋꯤ ꯍꯥꯏꯅ ꯈꯟꯖꯩ꯫ ꯑꯩꯗꯤ ꯃꯤ ꯀꯌꯥ ꯑꯃ ꯏꯁ꯭ꯋꯔꯒꯤ ꯂꯩꯕꯥꯛꯇ ꯏꯆꯝ ꯆꯝꯅ ꯏꯃꯥꯟꯅꯕꯒꯨꯝꯅ ꯇꯤꯟꯅꯔꯒ ꯄꯨꯁꯤꯟꯕ ꯐꯪꯕ ꯌꯥꯝꯅ ꯌꯥꯎꯈ꯭ꯔꯦ꯫ ꯃꯈꯣꯏꯒꯤ ꯀꯌꯥ ꯑꯃ ꯇꯧꯕꯤꯔꯒꯁꯨ ꯄꯨꯁꯤꯟꯕ ꯌꯥꯎꯈ꯭ꯔꯦ꯫ ꯑꯃꯦꯟ꯫ ꯁꯤꯒꯨꯝꯕꯁꯦ ꯈꯔ ꯇꯧꯈꯠꯁꯦ꯫ ꯃꯈꯣꯏꯗꯤ ꯅꯪ ꯇꯥꯏꯕꯪꯄꯥꯜꯒꯤ ꯒ꯭ꯌꯥꯟ ꯇꯥꯗꯕ ꯃꯤꯁꯤꯡꯁꯦ ꯂꯣꯏꯅ ꯊꯥꯗꯣꯛꯂꯝꯃꯣ ꯍꯥꯏꯕ ꯅꯠꯇꯦ, ꯀꯔꯥꯝ ꯆꯥꯎꯕꯁꯤꯡ, ಮಿನಂಬꯁꯤꯡ, ꯍꯨꯔꯥꯟꯕꯁꯤꯡ, ꯃꯨꯔꯇꯤ ꯂꯥꯠꯄꯁꯤꯡ ꯍꯥꯏꯕ ꯅꯠꯇꯦ꯫ ꯃꯗꯨ ꯑꯣꯏꯔꯕꯗꯤ ꯅꯪ ꯁꯪꯁꯥꯔ ꯑꯁꯤꯗꯒꯤ ꯊꯥꯗꯣꯛꯄ ꯇꯥꯕꯅꯤ꯫ ꯃꯁꯤ ꯇꯥꯕꯗꯗꯤ ꯈꯤꯇꯪ ꯋꯥꯒꯅꯤ, ꯑꯗꯨꯕꯨ ꯃꯁꯤ ꯂꯥꯏꯔꯤꯛꯇ ꯌꯥꯎꯏ꯫ ꯈ꯭ꯔꯤꯁꯇꯤꯌꯟ ꯏꯆꯤꯜ ꯏꯅꯥꯎ ꯁꯥꯁꯤꯟꯅꯕꯁꯤꯡꯒ ꯇꯣꯠꯅ ꯇꯤꯟꯅꯒꯅꯨ ꯍꯥꯏꯅ꯫ ꯀꯔꯤꯒꯨꯝꯕ ꯃꯥꯅ ꯁꯦꯡꯗꯕ
ꯀꯂꯛꯄ ꯇꯧꯕ ꯃꯤꯅꯦ ꯈꯪꯂꯕꯗꯤ ꯃꯆꯤꯟ ꯊꯤꯕ ꯃꯤꯅꯤ ꯅꯠꯇ꯭ꯔꯒ ꯏꯁ꯭ꯋꯔꯒꯤ ꯃꯍꯨꯠꯇ ꯑꯇꯣꯞꯄ ꯃꯨꯔꯇꯤ ꯊꯝꯗꯨꯅ ꯏꯔꯥꯠꯄꯣꯠ ꯀꯠꯄ, ꯃꯤ ꯁꯤꯒꯗꯕ, ꯃꯤ ꯃꯥꯡꯅꯅꯕ ꯉꯥꯡꯕ ꯅꯠꯇ꯭ꯔꯒ ꯌꯨ ꯉꯥꯎꯕ, ꯑꯀꯥꯝꯄꯦꯠ ꯉꯥꯡꯕ, ꯄꯩꯁꯥꯒꯤ ꯃꯤꯅꯝꯕ ꯅꯠꯇ꯭ꯔꯒ ꯍꯨꯔꯥꯟꯕ ꯃꯤ ꯑꯣꯏꯔꯕꯗꯤ ꯄꯨꯟꯒꯅꯣ꯫ ꯅꯈꯣꯏ ꯈꯔ ꯑꯃꯗꯤ ꯈꯜꯂꯝꯒꯅꯤ ꯋꯥꯔꯤ ꯑꯁꯤ ꯍꯧꯗꯣꯛꯂꯝꯗ꯭ꯔꯕꯗꯤ ꯐꯗꯧꯅꯤ ꯍꯥꯏꯅ꯫ ꯑꯩ ꯅꯈꯣꯏꯗ ꯍꯥꯏꯒꯦ, ꯅꯨꯡꯁꯤꯕꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏꯅ ꯑꯆꯨꯝꯕ ꯑꯗꯨ ꯍꯥꯏꯕ ꯇꯥꯏ꯫ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯈ꯭ꯔꯤꯁꯇ꯭ꯌꯟ ꯅꯆꯤꯟ ꯅꯅꯥꯎ ꯂꯝꯆꯠ ꯐꯠꯇꯕ ꯌꯥꯎꯔꯕꯗꯤ, ꯅꯪꯅ ꯀꯔꯤꯒꯨꯝꯕ ꯅꯨꯡꯁꯤꯔꯕ ꯃꯈꯣꯏꯕꯨ ꯅꯨꯡꯁꯤꯕꯒ ꯂꯣꯏꯅꯅ ꯃꯈꯣꯏꯗ ꯅꯪꯅ ꯍꯥꯏꯕ ꯇꯥꯏ, ꯌꯦꯡꯉꯨ ꯅꯪ ꯅꯁꯥꯅ ꯅꯁꯥꯕꯨ ꯋꯥꯍꯟꯖꯕꯅꯤ, ꯏꯁ꯭ꯋꯔꯗꯤ ꯑꯩꯈꯣꯏꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤ, ꯑꯩ ꯅꯈꯣꯏꯒ ꯂꯣꯏꯅꯕ ꯉꯝꯂꯔꯣꯏ꯫ ꯑꯩꯗꯤ ꯉꯛꯏꯅꯦ, ꯂꯤꯟꯅꯗꯤ ꯆꯤꯛꯍꯟꯅꯤꯡꯗꯕ ꯑꯗꯨꯒ ꯂꯤꯟꯗꯤ ꯑꯗꯨꯝ ꯊꯝꯕ ꯃꯤ ꯀꯌꯥ ꯑꯃ ꯂꯩꯕꯖꯥꯠꯅꯣ ꯈꯜꯂꯤꯕꯅꯤ꯫ ꯍꯣꯏ, ꯑꯩ ꯅꯪꯒꯤ ꯊꯃꯣꯏ ꯁꯣꯛꯍꯟꯕꯗꯤ ꯄꯥꯝꯗꯦ, ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯂꯣꯏꯅꯃꯛ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯔꯤꯕ ꯉꯥꯛꯇꯅꯤ, ꯅꯠꯇ꯭ꯔꯣ? ꯃꯥꯅꯤ, ꯑꯗꯨꯕꯨ ꯕꯥꯏꯕꯜꯅ ꯍꯥꯏ ꯑꯩꯈꯣꯏꯁꯦ ꯑꯈꯥꯡ ꯀꯟꯕ ꯇꯥꯕꯅꯤ꯫ ꯑꯗꯨꯕꯨ ꯅꯨꯡꯁꯤꯕꯒꯤꯗꯃꯛꯇꯗꯤ ꯑꯦꯂꯥꯋꯦꯟꯁ ꯂꯩ꯫ ꯀꯅꯥꯒꯨꯝꯕ ꯂꯝꯆꯠ ꯃꯑꯣꯡ ꯑꯃ ꯂꯩꯖꯕ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯍꯥꯏꯖꯕꯅꯤ꯫ ꯅꯈꯣꯏ ꯀꯅꯥ ꯀꯅꯥ ꯈꯪꯏ ꯀꯝꯄ꯭ꯂꯦꯟ ꯑꯗꯨꯝ ꯇꯧꯔꯒ ꯂꯩꯒꯟꯕ, ꯑꯗꯨꯀꯥꯟꯗꯅꯦ ꯃꯈꯣꯏꯗ ꯅꯪꯅ ꯇꯥꯅꯤꯡꯗꯦ ꯍꯥꯏꯒꯗꯕꯁꯦ꯫ ꯑꯗꯨꯒ ꯃꯈꯣꯏꯅ ꯃꯗꯨ ꯇꯧꯔꯕ ꯃꯗꯨꯗꯒꯤꯗꯤ ꯃꯈꯣꯏꯅ ꯅꯪꯁꯦ ꯎꯅꯅꯤꯡꯉꯔꯣꯏ꯫ ꯑꯩꯅ ꯍꯥꯏꯔꯤꯕꯁꯦ ꯅꯈꯣꯏ ꯈꯔꯗꯤ ꯆꯃꯝꯅꯔꯝꯃꯅꯤ꯫ ꯊꯋꯥꯏ ꯑꯁꯦꯡꯕꯅ ꯅꯈꯣꯏꯕꯨ ꯃꯁꯤꯁꯤꯡꯁꯤꯗ ꯐꯖꯅ ꯆꯤꯡꯕꯤꯕ ꯗꯔꯀꯥꯔ ꯂꯩ, ꯑꯗꯨꯕꯨ ꯅꯪꯅ ꯁꯨꯝ ꯀꯔꯤꯃꯠꯇ ꯇꯧꯗꯅ ꯏꯇꯟ ꯇꯟꯅ ꯄꯥꯄꯤꯁꯤꯡꯒꯤ ꯂꯝꯕꯤꯗꯨꯗ ꯐꯝꯗꯣꯛꯇꯨꯅ ꯂꯩꯔꯒꯗꯤ ꯌꯥꯔꯣꯏ꯫ ꯃꯗꯨꯅ ꯅꯪꯉꯣꯟꯗ ꯀꯔꯤ ꯑꯃꯠꯇ ꯑꯑꯣꯟꯕ ꯄꯨꯔꯛꯂꯣꯏ꯫ ꯍꯣꯏ, ꯅꯪ ꯈꯨꯗꯝ ꯑꯃ ꯑꯣꯏꯕ ꯌꯥꯏ, ꯑꯗꯨꯕꯨ ꯑꯃꯨꯛꯀꯁꯨ ꯀꯔꯤꯒꯨꯝꯕ ꯅꯪꯒꯤ ꯈꯨꯗꯝ ꯑꯣꯏꯕꯒꯤ ꯄꯣꯠ ꯑꯗꯨꯅ ꯃꯈꯣꯏꯗ ꯀꯣꯟꯅꯗꯗꯤ ꯃꯈꯣꯏꯅ ꯑꯣꯏꯅ ꯅꯪꯉꯣꯟꯗ ꯁꯣꯛꯍꯜꯂꯛꯀꯗꯧꯔꯤꯕꯅꯤ꯫ ꯑꯗꯨꯅ ꯑꯇꯣꯞꯄ ꯋꯥꯔꯦꯞ ꯑꯃ ꯂꯧꯍꯧꯁꯤ꯫ ꯃꯈꯣꯏꯒ ꯆꯥꯛ ꯆꯥꯃꯤꯟꯅꯕ ꯆꯥꯃꯤꯟꯅꯗꯕ ꯑꯩ ꯈꯪꯗꯦ, ꯅꯈꯣꯏꯅ ꯃꯤꯁꯤꯡꯒ ꯀꯨꯏꯅ ꯄꯨꯟꯕꯗ ꯌꯥꯝꯅ ꯆꯦꯛꯁꯤꯟꯒꯗꯕꯅꯤ꯫ ꯅꯪꯅ ꯁꯨꯝ ꯏꯆꯝ ꯆꯝꯅ ꯏꯉꯝ ꯉꯝꯗꯅ ꯑꯗꯨꯒ ꯀꯔꯤꯃꯠꯇ ꯃꯥꯌꯣꯛꯅꯗꯅ ꯂꯩꯊꯣꯛꯄꯒꯤ ꯃꯑꯣꯡ ꯅꯠꯇ꯭ꯔꯒ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯍꯣꯡꯗꯣꯛꯄꯤꯕ ꯅꯠꯇ꯭ꯔꯒ ꯁꯦꯝꯗꯣꯛꯄꯤꯗꯕ ꯑꯗꯨꯗꯒꯤ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯃꯑꯣꯡ ꯑꯗꯨꯗ ꯂꯩꯖꯁꯅꯨ, ꯑꯩꯉꯣꯟꯗ ꯃꯗꯨꯅ ꯀꯔꯤꯃꯠꯇ ꯁꯣꯛꯀꯗꯕ ꯅꯠꯇꯦ ꯍꯥꯏꯅ ꯂꯧꯔꯤꯕ ꯋꯥꯔꯦꯞ ꯑꯗꯨ ꯂꯥꯜꯂꯤ꯫ ꯃꯁꯤꯅ ꯍꯥꯏꯕꯗꯤ ꯐꯠꯇꯕ ꯂꯝꯕꯤ ꯑꯗꯨꯗꯒꯤ ꯆꯠꯊꯣꯛꯎ, ꯂꯥꯞꯊꯣꯛꯎ ꯍꯥꯏꯕꯅꯤ꯫ ꯙꯔꯃꯒꯤ ꯂꯝꯕꯤꯗ ꯌꯥꯝꯅ ꯈꯪꯕ ꯃꯤꯑꯣꯏ ꯑꯃꯒ ꯅꯨꯃꯤꯠ ꯆꯨꯞꯄ ꯑꯃ ꯂꯩꯃꯤꯟꯅꯔꯕꯗꯤ ꯑꯩꯈꯣꯏꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯐꯥꯎꯏ꯫ ꯑꯩꯉꯣꯟꯗꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯐꯥꯎꯖꯩ ꯑꯗꯨꯒꯨꯝꯕ ꯙꯔꯃ ꯈꯪꯕ ꯃꯤ ꯑꯃꯒ ꯂꯩꯃꯤꯟꯅꯕꯗꯣ꯫ ꯑꯩꯈꯣꯏꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯑꯇꯣꯞꯄ ꯁꯥꯗꯧꯕꯒꯤ ꯁꯔꯨꯛ ꯙꯔꯃꯒꯤ ꯃꯔꯝꯗ ꯋꯥꯔꯤ ꯁꯥꯕꯗꯨꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏꯖꯩ꯫ ꯑꯩꯈꯣꯏꯅ ꯈꯪꯒꯗꯕ ꯃꯉꯥꯁꯨꯕ ꯄꯣꯏꯟꯠ ꯑꯗꯨꯗꯤ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯅ ꯑꯊꯦꯝꯕꯕꯨ ꯉꯝꯅ ꯆꯠꯅꯤꯡꯂꯕꯗꯤ ꯑꯩꯈꯣꯏ ꯏꯁꯥꯅ ꯏꯁꯥꯕꯨ ꯌꯥꯝꯅ ꯊꯥꯖꯕ ꯌꯥꯗꯦ꯫ ꯉꯁꯤ ꯑꯩꯅ ꯍꯥꯏꯔꯤꯕ ꯃꯉꯥꯁꯦ ꯑꯩ ꯍꯥꯏꯅꯤꯡꯏ ꯃꯗꯨꯗꯤ ꯃꯁꯤꯒꯤ ꯃꯉꯥꯃꯛꯁꯦ ꯂꯣꯏꯅ ꯌꯥꯝꯅ ꯃꯔꯨ ꯑꯣꯏ, ꯑꯗꯨꯕꯨ ꯑꯩꯅ ꯅꯈꯣꯏꯗ ꯈꯔ ꯃꯔꯨ ꯑꯣꯏꯕ ꯋꯥꯈꯜ ꯇꯧꯍꯟꯅꯤꯡꯕ ꯑꯗꯨꯗꯤ ꯅꯍꯥꯛꯅ ꯍꯧꯖꯤꯛ ꯀꯅꯥꯒ ꯌꯥꯝꯅ ꯄꯨꯜꯂꯤꯕꯒꯦ ꯍꯥꯏꯕꯁꯤꯃ, ꯑꯗꯨꯒ ꯅꯪꯅ ꯅꯁꯥ ꯅꯇꯣꯝꯇ ꯀꯥ ꯍꯦꯟꯅ ꯊꯥꯖꯔꯨꯅꯨ ꯍꯥꯏꯕꯁꯤꯃ꯫ ꯃꯤ ꯑꯌꯥꯝꯕꯅ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯔꯤꯕ ꯑꯁꯦ ꯏꯁꯥ ꯏꯊꯟꯇ ꯉꯝꯖꯔꯅꯤ ꯍꯥꯏꯅ ꯈꯟꯗꯨꯅ ꯏꯁ꯭ꯋꯔꯒꯤ ꯃꯇꯦꯡ ꯂꯧꯗꯕꯒꯤꯅꯤ꯫ ꯑꯩ ꯆꯍꯤ ꯀꯌꯥ ꯑꯃ ꯆꯔꯆꯇ ꯑꯗꯨꯝ ꯀꯥꯗꯨꯅ ꯂꯩꯔꯝꯃꯤ, ꯑꯗꯨꯅ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯑꯑꯣꯟꯕꯗꯤ ꯀꯔꯤꯃꯠꯇ ꯄꯨꯔꯛꯈꯤꯗꯦ꯫ ꯑꯗꯨꯕꯨ ꯑꯩꯅ ꯏꯁ꯭ꯋꯔꯒꯤ ꯋꯥꯍꯩꯒꯤ ꯑꯔꯨꯕ ꯁꯥꯇ꯭ꯔ ꯑꯃ ꯑꯣꯏꯔꯛꯂꯕ ꯀꯥꯟꯗꯗꯤ, ꯍꯥꯏꯕꯗꯤ ꯏꯁ꯭ꯋꯔꯒꯤ ꯋꯥꯍꯩ ꯄꯥꯕꯗ ꯅꯠꯇꯅ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯆꯠꯅꯕ ꯍꯣꯠꯅꯔꯛꯄ ꯀꯥꯟꯗꯗꯤ ꯑꯩ ꯏꯁꯥꯁꯤ ꯍꯣꯡꯗꯣꯛꯄ ꯗꯔꯀꯥꯔ ꯂꯩ ꯍꯥꯏꯕꯁꯤ ꯈꯪꯂꯛꯈꯤ꯫ ꯑꯩꯅ ꯉꯁꯤ ꯅꯈꯣꯏꯗ ꯍꯥꯏꯔꯤꯕ ꯃꯌꯥꯝ ꯑꯁꯤꯒꯤ ꯃꯔꯛꯇ ꯃꯇꯝ ꯑꯗꯨꯗ ꯑꯩꯅ ꯈꯪꯗꯕ ꯃꯌꯥꯝ ꯑꯃꯁꯨ ꯌꯥꯎꯔꯝꯃꯤ꯫ ꯃꯗꯨ ꯈꯪꯅꯕ ꯍꯣꯠꯅꯕꯗ ꯑꯃꯗꯤ ꯏꯁꯥꯗ ꯑꯑꯣꯟꯕ ꯄꯨꯔꯛꯅꯕ ꯍꯣꯠꯅꯕꯗ ꯆꯍꯤ ꯀꯌꯥ ꯑꯃ ꯆꯪꯈ꯭ꯔꯕꯅꯤ꯫
ꯑꯩꯍꯥꯛꯅ ꯄ꯭ꯂꯥꯟ ꯇꯧꯖꯕ, ꯑꯩꯍꯥꯛꯅ ꯇ꯭ꯔꯥꯏ ꯇꯧꯖꯕ ꯑꯩꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯃꯌꯥꯝ ꯑꯩ ꯍꯥꯏꯕꯁꯤꯅ ꯃꯥꯡ ꯊꯥꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯀꯨꯏꯅ ꯋꯥꯔꯕ ꯃꯇꯨꯡꯗ ꯕꯥꯏꯕꯜꯅ ꯍꯥꯏꯕ ꯅꯣꯂꯨꯛꯄ ꯃꯤꯇꯅ ꯃꯇꯦꯡ ꯐꯪꯏ ꯍꯥꯏꯕꯗꯨ ꯈꯪꯂꯛꯈꯤ꯫ ꯅꯈꯣꯏꯅ ꯅꯁꯥꯅ ꯅꯣꯂꯨꯛꯆꯗꯨꯅ ꯃꯇꯦꯡ ꯅꯤꯔꯗ꯭ꯔꯤ ꯐꯥꯎꯕ ꯅꯥꯄꯜ ꯀꯥꯕꯁꯤꯡ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯈꯪꯕꯤꯗꯦ꯫ ꯒꯂꯥꯇꯤꯌꯥꯒꯤ 3:3ꯗ ꯄꯣꯜꯅ ꯃꯤꯌꯥꯝꯗ ꯍꯥꯏ, ꯏꯁ꯭ꯋꯔꯒꯤ ꯃꯤꯅꯨꯡꯁꯤ ꯑꯃꯗꯤ ꯊꯧꯖꯥꯜꯒꯤ ꯃꯄꯥꯟꯗꯒꯤ ꯊꯋꯥꯏ ꯑꯁꯦꯡꯕ ꯐꯪꯖꯈ꯭ꯔꯕ ꯅꯈꯣꯏꯅ ꯍꯧꯖꯤꯛ ꯑꯃꯨꯛ ꯍꯛꯆꯥꯡꯒꯤ ꯃꯄꯥꯟꯅ ꯃꯄꯨꯡ ꯐꯥꯒꯅꯤ ꯍꯥꯏꯅ ꯅꯈꯣꯏꯅ ꯈꯟꯕ꯭ꯔꯥ? ꯌꯦꯡꯉꯨ, ꯅꯪ ꯅꯁꯥ ꯅꯊꯟꯇ ꯍꯣꯡꯕ ꯉꯝꯂꯣꯏ꯫ ꯋꯥꯍꯩ ꯃꯌꯥꯝꯁꯤ ꯇꯥꯔꯕ ꯃꯇꯨꯡꯗ ꯍꯣꯡꯗꯣꯛꯎꯔꯒꯦ ꯍꯥꯏꯅ ꯅꯈꯣꯏꯅ ꯈꯜꯂꯝꯕ ꯌꯥꯏ꯫ ꯑꯗꯨꯕꯨ ꯅꯪꯅ ꯏꯁ꯭ꯋꯔꯗ ꯄ꯭ꯔꯥꯊꯅꯥ ꯇꯧꯖꯗꯨꯅ, ꯑꯩꯕꯨ ꯄꯥꯡꯕꯤꯌꯨ, ꯏꯊꯟꯇꯅ ꯇꯧꯕ ꯉꯝꯖꯔꯣꯏ ꯏꯁ꯭ꯋꯔ ꯍꯥꯏꯅ ꯅꯪꯅ ꯍꯥꯏꯖꯒꯗꯕꯅꯤ꯫ ꯑꯅꯤꯁꯨꯕ ꯋꯥꯌꯦꯟꯂꯣꯟꯒꯤ 9 ꯑꯁꯤ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯄꯟꯗꯨꯞ ꯑꯃꯅꯤ, ꯃꯔꯝꯗꯤ ꯃꯁꯤ ꯑꯩꯉꯣꯟꯗ ꯊꯦꯡꯅꯈ꯭ꯔꯦ꯫ ꯃꯁꯤꯗ ꯏꯖꯔꯦꯜ ꯃꯆꯥꯁꯤꯡꯗ ꯃꯍꯥꯛꯅ ꯍꯥꯏꯕꯤꯔꯤ, ꯑꯩꯅ ꯅꯈꯣꯏꯕꯨ ꯅꯣꯜꯂꯨꯛꯍꯟꯅꯕꯒꯤꯗꯃꯛ, ꯅꯈꯣꯏꯒꯤ ꯑꯄꯥꯝꯕꯗꯨ ꯈꯪꯗꯣꯛꯅꯕꯒꯤꯗꯃꯛ ꯆꯥꯡꯌꯦꯡ ꯇꯧꯗꯨꯅ ꯅꯈꯣꯏꯅ ꯑꯩꯒꯤ ꯌꯥꯊꯪ ꯏꯟꯕ꯭ꯔꯥ ꯏꯟꯗꯕ꯭ꯔꯥ ꯍꯥꯏꯕꯗꯨ ꯈꯪꯅꯕꯒꯤꯗꯃꯛ ꯁꯥꯡꯂꯕ ꯆꯍꯤ 90 ꯑꯁꯤ ꯅꯈꯣꯏꯕꯨ ꯂꯩꯀꯪꯂꯥꯒꯤ ꯂꯝꯗꯝ ꯑꯁꯤꯗ ꯆꯤꯡꯕꯤꯔꯛꯂꯤ꯫ ꯑꯩꯈꯣꯏꯒꯤ ꯈꯣꯡꯆꯠ ꯑꯁꯤꯗꯁꯨ ꯑꯩꯈꯣꯏꯅ ꯄꯥꯝꯗꯕ ꯑꯔꯨꯕ ꯇꯥꯟꯖꯥꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯆꯥꯡꯌꯦꯡꯒꯤꯗꯃꯛ ꯏꯁ꯭ꯋꯔꯅ ꯑꯌꯥꯕ ꯄꯤꯕꯤꯗꯨꯅ ꯑꯩꯈꯣꯏꯅ ꯊꯦꯡꯅꯔꯤꯕꯅꯤ꯫ ꯑꯩꯈꯣꯏꯅ ꯈ꯭ꯔꯤꯁꯇ꯭ꯌꯟ ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯍꯣꯠꯅꯖꯔꯨꯔꯤꯕꯁꯤꯡ ꯑꯐꯕ ꯐꯣꯜ ꯐꯪꯗ꯭ꯔꯕꯗ ꯑꯩꯈꯣꯏ ꯑꯗꯨꯝ ꯑꯐꯕ ꯇꯧꯕ꯭ꯔꯥ ꯇꯧꯗꯕ꯭ꯔꯥ ꯍꯥꯏꯕꯗꯨ ꯌꯦꯡꯅꯕꯅꯤ꯫ ꯑꯥꯃꯦꯟ꯫ ꯅꯍꯥꯛ ꯑꯐꯕ ꯐꯣꯜꯗꯨ ꯐꯪꯒꯅꯤ꯫ ꯕꯥꯏꯕꯜꯅ ꯍꯥꯏ, ꯑꯩꯈꯣꯏ ꯑꯐꯕ ꯇꯧꯕꯗ ꯄꯨꯛꯅꯤꯡ ꯍꯟꯊꯖꯕꯁꯤ ꯂꯦꯞꯇ꯭ꯔꯕꯗꯤ ꯑꯆꯥꯕ ꯃꯇꯝꯗ ꯑꯩꯈꯣꯏꯗ ꯃꯍꯩ ꯂꯥꯛꯀꯅꯤ꯫ ꯃꯁꯤꯒꯤ ꯑꯆꯥꯕ ꯃꯇꯝ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯗꯗꯤ ꯃꯁꯤ ꯀꯔꯝ ꯀꯥꯟꯗꯅꯣ ꯍꯥꯏꯕꯁꯤ ꯀꯅꯥꯅꯁꯨ ꯈꯪꯗꯦ, ꯏꯁ꯭ꯋꯔ ꯈꯛꯇꯅ ꯈꯪꯕ ꯃꯇꯝꯅꯤ꯫ ꯑꯗꯨꯅ ꯃꯔꯛꯁꯤꯗ ꯃꯍꯥꯛꯅ ꯑꯩꯈꯣꯏꯗ ꯇꯧꯍꯟꯅꯤꯡꯂꯤꯕꯁꯤ ꯊꯥꯖꯗꯨꯅ ꯂꯩꯕ ꯑꯁꯤꯅꯤ꯫ ꯑꯩꯈꯣꯏꯅ ꯇꯧꯒꯗꯕ ꯃꯥꯟꯗ꯭ꯔꯕꯁꯨ ꯑꯩꯈꯣꯏꯅꯗꯤ ꯊꯥꯖꯩ, ꯃꯔꯝꯗꯤ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯊꯃꯣꯏꯗ ꯏꯁ꯭ꯋꯔꯅ ꯍꯥꯞꯄꯤꯈ꯭ꯔꯕꯅꯤ꯫ ꯑꯩꯈꯣꯏ ꯍꯣꯡꯕ ꯄꯥꯝꯃꯤ, ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯑꯍꯣꯡꯕ ꯎꯅꯤꯡꯏ, ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯏꯊꯟꯇꯅꯗꯤ ꯉꯝꯖꯗꯦ꯫ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯅ ꯃꯇꯥꯡ ꯑꯃꯗ ꯂꯩꯀꯪꯂꯥꯒꯤ ꯂꯝꯗꯝ ꯐꯥꯎꯗꯨꯅ ꯆꯠꯂꯤ꯫ ꯑꯔꯥꯟ ꯈꯨꯕꯝ ꯐꯪꯈ꯭ꯔꯕ ꯃꯇꯨꯡꯗꯒꯤꯗꯤ ꯏꯁ꯭ꯋꯔꯅ ꯋꯥꯁꯛ ꯄꯤꯕꯗꯨ ꯅꯈꯣꯏꯅ ꯇꯥꯏ꯫ ꯏꯁ꯭ꯋꯔꯅ ꯌꯧꯍꯟꯅꯤꯡꯉꯤꯕ ꯂꯝ ꯑꯗꯨ ꯇꯝꯅ ꯂꯥꯛꯄ ꯍꯧꯏ, ꯑꯗꯨꯕꯨ ꯃꯔꯛꯇ ꯏꯁ꯭ꯋꯔꯅ ꯑꯩꯈꯣꯏꯕꯨ ꯇꯥꯛꯄꯤ ꯇꯝꯕꯤ, ꯑꯩꯈꯣꯏꯅ ꯅꯣꯜꯂꯨꯛꯆꯅꯕꯒꯤꯗꯃꯛ ꯏꯁ꯭ꯋꯔꯅ ꯑꯩꯈꯣꯏꯕꯨ ꯁꯦꯝꯗꯣꯛꯄꯤ꯫ ꯑꯩꯅ ꯄꯥꯝꯖꯕ ꯄꯣꯜꯅ ꯍꯥꯏꯈꯤꯕ ꯑꯃ ꯂꯩ, ꯃꯗꯨ ꯑꯍꯥꯟꯕ ꯀꯣꯔꯤꯟꯊꯤꯌꯥꯗ ꯑꯩꯈꯣꯏꯅ ꯊꯥꯖꯔꯨꯗꯕ ꯑꯗꯨꯒꯨꯝꯕ ꯆꯥꯡꯌꯦꯡ ꯐꯥꯎꯕ ꯑꯩꯈꯣꯏꯅ ꯊꯦꯡꯅꯩ꯫ ꯃꯁꯤ ꯑꯩꯈꯣꯏꯗ ꯑꯔꯨꯕ ꯑꯣꯏ, ꯑꯋꯥꯕ ꯑꯣꯏ, ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯤ, ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏ ꯏꯁꯥꯅ ꯏꯁꯥꯗ ꯊꯥꯖꯕ ꯊꯝꯅꯕꯒꯤꯗꯃꯛ ꯏꯁ꯭ꯋꯔꯅ ꯑꯌꯥꯕ ꯄꯤꯕꯤꯔꯤꯕꯅꯤ꯫ ꯅꯪꯅ ꯊꯦꯡꯅꯕ ꯉꯝꯕꯒꯤ ꯋꯥꯡꯃꯗ ꯂꯩꯕ ꯊꯕꯛꯁꯤꯡ ꯑꯁꯤ ꯅꯪꯅ ꯊꯦꯡꯅꯕ ꯐꯩ꯫ ꯑꯩꯅ ꯂꯥꯛꯑꯒ ꯃꯁꯤꯒꯤ ꯃꯤꯇꯤꯡ ꯑꯁꯤ ꯃꯥꯏ ꯄꯥꯛꯅ ꯄꯥꯡꯊꯣꯛꯂꯒ ꯑꯩ ꯑꯃꯨꯛ ꯍꯟꯈꯤꯕ ꯍꯥꯏꯕꯁꯤ ꯃꯁꯤ ꯑꯩꯅꯗꯤ ꯑꯣꯏꯊꯣꯛꯇ꯭ꯔꯕꯅꯤ꯫ ꯃꯗꯨ ꯖꯣꯏꯁ, ꯃꯗꯨ ꯀꯔꯤꯁꯨ ꯂꯨꯔꯣꯏ, ꯅꯪꯅ ꯃꯗꯨ ꯂꯤꯁꯤꯡꯂꯛ ꯇꯧꯔꯝꯂꯕꯅꯤ ꯍꯥꯏꯔꯝꯕ ꯌꯥꯏ꯫ ꯍꯣꯏ, ꯑꯩ ꯇꯧꯈ꯭ꯔꯦ, ꯑꯗꯨꯕꯨ ꯑꯩꯅ ꯈꯟꯕꯗ ꯃꯗꯨꯅ ꯈ꯭ꯋꯥꯏꯗꯒꯤ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯕ ꯊꯕꯛꯁꯤꯡ ꯑꯣꯏꯒꯅꯤ꯫ ꯑꯩꯅ ꯃꯗꯨ ꯃꯃꯥꯡꯗ ꯍꯥꯟꯅ ꯇꯧꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯑꯩꯅ ꯀꯔꯤꯃꯠꯇꯁꯨ ꯁꯦꯝ ꯁꯥꯗꯅ, ꯄ꯭ꯔꯥꯊꯅꯥ ꯇꯧꯗꯅ, ꯄꯥꯁꯨ ꯄꯥꯗꯅ ꯇꯧꯕ ꯌꯥꯔꯣꯏ꯫ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯑꯩꯈꯣꯏꯅ ꯁꯣꯏꯅꯤꯡꯉꯥꯏ ꯑꯣꯏꯔꯤꯕꯁꯤ ꯑꯩꯈꯣꯏꯅ ꯁꯣꯜꯂꯤꯉꯩꯗ ꯅꯠꯇꯦ, ꯑꯩꯈꯣꯏꯅ ꯀꯜꯂꯤꯉꯩꯗꯅꯤ꯫ ꯍꯞꯇꯥꯁꯤꯃ ꯑꯊꯦꯝꯕꯒꯤ ꯃꯇꯥꯡꯗ ꯍꯪꯕ ꯋꯥꯍꯪꯁꯤꯡꯒꯤ ꯄꯥꯎꯈꯨꯝ ꯑꯩꯅ ꯄꯤꯔꯛꯂꯤ, ꯑꯗꯨꯒ ꯅꯍꯥꯛꯅ ꯑꯊꯦꯝꯕꯕꯨ ꯈꯨꯗꯨꯝ ꯆꯟꯕ ꯉꯝꯂꯛꯀꯅꯤ, ꯑꯗꯨꯒ ꯑꯊꯦꯝꯕꯕꯨ ꯀꯔꯝꯅ ꯈꯨꯗꯨꯝ ꯆꯟꯒꯗꯒꯦ ꯍꯥꯏꯕꯁꯤꯒꯤ ꯃꯇꯥꯡꯗ ꯑꯔꯣꯏꯕ ꯋꯥꯍꯪꯒ ꯂꯣꯏꯅꯅ ꯍꯧꯖꯤꯛ ꯖꯤꯟꯖꯔ ꯂꯦꯡꯁꯤꯟꯗꯨꯅ ꯂꯩꯔꯦ꯫ ꯑꯩꯈꯣꯏꯅ ꯏꯁ꯭ꯋꯔꯒ ꯂꯣꯏꯅꯔꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏꯁꯤ ꯍꯣꯡꯂꯛꯏ ꯍꯥꯏꯅ ꯅꯍꯥꯛꯅꯁꯨ ꯍꯥꯏꯕꯤꯔꯤ, ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯂꯝꯆꯠꯇ ꯃꯍꯥꯛꯀꯨꯝꯅ ꯑꯣꯏꯔꯛꯄꯒ ꯂꯣꯏꯅꯅ ꯑꯊꯦꯝꯕꯗꯁꯨ ꯃꯍꯥꯛꯅ ꯑꯩꯈꯣꯏꯕꯨ ꯄꯥꯡꯕꯤ꯫ ꯑꯊꯦꯝꯕꯁꯤꯗꯤ ꯂꯣꯏꯕ ꯂꯩꯇꯦ, ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯃꯁꯤꯗꯤ ꯑꯗꯨꯝ ꯊꯦꯡꯅꯗꯨꯅ ꯂꯩ꯫ ꯁꯥꯏꯃꯣꯟꯅꯁꯨ ꯑꯁꯨꯝꯅ ꯍꯥꯏꯕꯤꯔꯛꯂꯤ, ꯑꯩꯒꯤ ꯑꯊꯦꯝꯕꯁꯤꯗꯤ
ꯈꯥꯡꯉꯝꯗꯕ, ꯉꯥꯏꯉꯝꯗꯕ ꯑꯗꯨꯒ ꯌꯥꯝ ꯊꯨꯅ ꯁꯥꯎꯒꯟꯕ ꯑꯁꯤꯅꯤ꯫ ꯃꯁꯤꯅ ꯀꯥ ꯍꯦꯟꯅ ꯐꯠꯇꯕ ꯑꯣꯏꯔꯛꯇ꯭ꯔꯤꯉꯩꯗ ꯑꯗꯣꯝꯅ ꯃꯁꯤ ꯀꯔꯝ ꯍꯥꯏꯅ ꯊꯦꯡꯅꯩ? ꯑꯃꯨꯛꯇ ꯍꯥꯏꯕꯤꯌꯨ꯫ ꯏꯍꯥꯟ ꯍꯥꯟꯕꯗ ꯑꯊꯦꯝꯕꯒꯤ ꯃꯇꯥꯡꯗ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯁꯤ ꯃꯁꯤ ꯃꯥꯒꯤ ꯋꯥꯍꯪꯁꯤ ꯈꯛꯀꯤ ꯅꯠꯇꯦ, ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯃꯌꯥꯝꯁꯤꯒꯤꯅꯤ꯫ ꯃꯁꯤ ꯑꯩꯉꯣꯟꯗꯁꯨ ꯇꯁꯦꯡꯅ ꯃꯇꯦꯡ ꯑꯣꯏꯈꯤ꯫ ꯃꯍꯥꯛꯅ ꯏꯁ꯭ꯋꯔꯒ ꯅꯪꯒꯒꯤ ꯑꯆꯦꯠꯄ ꯃꯔꯤ ꯑꯁꯤ ꯍꯦꯟꯅ ꯀꯨꯏꯅ ꯂꯩꯔꯤꯉꯩ ꯅꯪꯅ ꯏꯁ꯭ꯋꯔꯕꯨ ꯍꯦꯟꯅ ꯅꯨꯡꯁꯤꯕ ꯉꯝꯂꯛꯀꯅꯤ꯫ ꯑꯗꯨꯒ ꯖꯤꯁꯨꯅ ꯍꯥꯏ, ꯅꯍꯥꯛꯅ ꯑꯩ ꯅꯨꯡꯁꯤꯔꯕꯗꯤ ꯑꯩꯅ ꯍꯥꯏꯕ ꯏꯟꯒꯅꯤ꯫ ꯃꯁꯤꯗ ꯃꯍꯥꯛꯅ ꯍꯥꯏꯔꯤꯕꯁꯤ ꯑꯩꯅ ꯍꯥꯏꯕ ꯏꯜꯂꯕꯗꯤ ꯑꯩꯅ ꯅꯪꯕꯨ ꯅꯨꯡꯁꯤꯒꯅꯤ ꯍꯥꯏꯕ ꯅꯠꯇꯦ꯫ ꯃꯍꯥꯛꯅꯗꯤ ꯑꯩꯈꯣꯏꯕꯨ ꯍꯥꯟꯅꯅ ꯅꯨꯡꯁꯤꯈ꯭ꯔꯕꯅꯤ ꯑꯩꯈꯣꯏꯒꯤ ꯍꯥꯏꯕ ꯏꯟꯕꯗꯨꯗ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯍꯥꯏꯕꯗꯤ ꯅꯍꯥꯛꯅ ꯍꯥꯏꯕ ꯏꯜꯂꯤꯕ ꯆꯥꯡꯗꯨꯗ ꯅꯍꯥꯛꯅ ꯏꯁ꯭ꯋꯔꯕꯨꯁꯨ ꯅꯨꯡꯁꯤꯕ ꯉꯝꯒꯅꯤ꯫ ꯑꯗꯨꯅꯗꯤ ꯑꯩꯈꯣꯏꯅ ꯏꯁ꯭ꯋꯔꯕꯨ ꯅꯨꯡꯁꯤꯖꯕꯁꯤ ꯍꯦꯟꯒꯠꯍꯟꯕ ꯌꯥꯏ, ꯃꯍꯥꯛꯄꯨ ꯈꯝ ꯊꯦꯡꯅ ꯅꯨꯡꯁꯤꯖꯕ ꯉꯝꯒꯅꯤ꯫ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯀꯅꯥꯒꯨꯝꯕ ꯑꯃꯕꯨ ꯍꯦꯟꯅ ꯅꯨꯡꯁꯤꯔꯤꯉꯩ ꯃꯍꯥꯛꯀꯤꯗꯃꯛ ꯑꯩꯈꯣꯏꯅꯁꯨ ꯀꯠꯊꯣꯛꯄ ꯉꯝꯃꯤ꯫ ꯑꯗꯨꯅ ꯐꯅ ꯀꯟꯅ ꯑꯊꯦꯝꯕ ꯑꯣꯏꯗꯨꯅꯁꯨ ꯉꯥꯏꯉꯝꯗꯕꯕꯨ ꯑꯣꯏꯒꯦꯔꯥ, ꯑꯁꯥꯎꯕꯕꯨ ꯑꯣꯏꯒꯦꯔꯥ, ꯑꯃ ꯍꯦꯛꯇ ꯑꯣꯏꯔꯁꯅꯨ, ꯍꯥꯏꯔꯤꯕꯁꯤꯃꯛ ꯑꯩꯅꯁꯨ ꯊꯦꯡꯅꯖꯔꯛꯂꯕꯅꯤ꯫ ꯅꯪꯅ ꯁꯥꯎꯅꯤꯡꯂꯛꯄ ꯃꯤꯠꯀꯨꯞꯇꯨꯗ ꯀꯔꯤꯒꯨꯝꯕ ꯀꯟꯅ ꯉꯥꯡꯊꯣꯛꯄ ꯌꯥꯕ ꯃꯐꯝ ꯑꯣꯏꯗ꯭ꯔꯒꯗꯤ ꯅꯪꯅ ꯊꯃꯣꯏꯗ ꯅꯊꯟꯇ ꯍꯥꯏꯖꯧ, ꯑꯩꯕꯨ ꯄꯥꯡꯕꯤꯕ ꯏꯁ꯭ꯋꯔ, ꯑꯩꯕꯨ ꯄꯥꯡꯕꯤꯌꯨ, ꯑꯩꯕꯨ ꯄꯥꯡꯕꯤꯌꯨ꯫ ꯑꯩꯅ ꯊꯥꯖꯩ ꯃꯗꯨꯗꯤ ꯑꯁꯥꯎꯕꯕꯨ ꯂꯥꯛꯁꯤꯟꯖꯕ ꯅꯠꯇ꯭ꯔꯒ ꯉꯥꯏꯉꯝꯗꯕ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯗ ꯑꯔꯨꯕ ꯑꯣꯏꯔꯒꯁꯨ ꯑꯩꯈꯣꯏꯅ ꯏꯁ꯭ꯋꯔꯕꯨ ꯍꯦꯟꯅ ꯅꯨꯡꯁꯤꯖꯔꯤꯉꯩ ꯃꯍꯥꯛꯄꯨ ꯄꯦꯟꯅꯅꯕꯒꯤꯗꯃꯛ ꯑꯩꯈꯣꯏꯅ ꯍꯛꯆꯥꯡꯗ ꯈꯥꯡꯕ ꯉꯝꯂꯛꯀꯅꯤ꯫ ꯕꯥꯏꯕꯜꯅꯁꯨ ꯍꯥꯏ, ꯑꯍꯥꯟꯕ ꯄꯤꯇꯔꯒꯤ 4ꯗ, ꯃꯔꯝ ꯑꯗꯨꯅ ꯈ꯭ꯔꯤꯁꯇꯅ ꯍꯛꯆꯥꯡꯗ ꯑꯋꯥꯕ ꯈꯥꯡꯈꯤꯕꯅꯤꯅ ꯅꯈꯣꯏ ꯅꯁꯦꯟꯁꯨ ꯄꯨꯛꯅꯤꯡ ꯑꯗꯨꯒ ꯃꯥꯟꯅꯅ ꯂꯥꯟ ꯐꯤꯖꯦꯠꯀꯨꯝ ꯁꯦꯠꯂꯨ꯫ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯍꯥꯟꯅꯅ ꯈꯪꯕ ꯇꯥꯏ, ꯐꯔꯦ, ꯏꯁ꯭ꯋꯔꯕꯨ ꯄꯦꯟꯅꯅꯕꯒꯤꯗꯃꯛ ꯑꯩꯅ ꯍꯛꯆꯥꯡꯗ ꯑꯋꯥꯕ ꯈꯥꯡꯗꯕ ꯑꯣꯏꯔꯕꯗꯤ ꯑꯩ ꯈꯥꯡꯒꯅꯤ꯫ ꯑꯩ ꯏꯁꯥꯅ ꯏꯁꯥꯕꯨ ꯄꯦꯜꯍꯟꯕꯕꯨꯗꯤ ꯏꯁ꯭ꯋꯔꯕꯨ ꯄꯦꯜꯍꯟꯕꯅ ꯍꯦꯟꯅ ꯄꯥꯝꯃꯤ꯫ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯈꯪꯏ ꯇꯥꯏꯕꯪꯄꯥꯟꯁꯤꯗꯗꯤ ꯈꯥꯡꯕ ꯍꯥꯏꯕꯁꯤ ꯇꯧꯅꯗ꯭ꯔꯦ ꯍꯥꯏꯕꯗꯨ꯫ ꯈꯤꯇꯪ ꯍꯦꯛꯇ ꯅꯨꯡꯉꯥꯏꯔꯛꯇꯕꯒ ꯑꯩꯈꯣꯏꯅ ꯑꯣ ꯁꯤꯗꯤ ꯈꯔ ꯁꯥꯃꯜꯂꯦ, ꯁꯤꯗꯤ ꯈꯔ ꯏꯪꯃꯜꯂꯦ ꯍꯥꯏꯅ ꯍꯦꯛꯇ ꯍꯥꯏ꯫ ꯑꯁꯤꯒꯨꯝꯕꯒꯤ ꯍꯩꯅꯕꯤꯁꯤꯡꯁꯤ ꯑꯩꯈꯣꯏꯅ ꯏꯁ꯭ꯋꯔꯒ ꯂꯩꯅꯕ ꯃꯔꯤꯗ ꯄꯨꯁꯤꯜꯂꯛꯏ, ꯑꯗꯨꯒ ꯏꯁ꯭ꯋꯔꯗ ꯂꯩꯕ ꯃꯇꯝꯗ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯕꯁꯤ ꯑꯃꯠꯇ ꯊꯦꯡꯅꯔꯔꯣꯏ ꯍꯥꯏꯅ ꯈꯜꯂꯤ꯫ ꯑꯗꯨꯅ ꯃꯍꯥꯛꯅ ꯍꯥꯏ, ꯑꯩꯅ ꯏꯁ꯭ꯋꯔꯕꯨ ꯄꯦꯜꯍꯟꯅꯕꯒꯤꯗꯃꯛ ꯍꯛꯆꯥꯡꯗ ꯑꯋꯥꯕ ꯈꯥꯡꯗꯕ ꯑꯣꯏꯔꯕꯗꯤ ꯑꯩꯅ ꯈꯥꯡꯒꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯁꯤꯅ ꯅꯈꯣꯏꯕꯨ ꯂꯥꯟ ꯐꯤꯖꯦꯠꯀꯨꯝ ꯁꯦꯠꯆꯤꯜꯂꯨ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ, ꯃꯔꯝꯗꯤ ꯍꯛꯆꯥꯡꯗ ꯑꯋꯥꯕ ꯈꯥꯡꯈ꯭ꯔꯕ ꯃꯤ ꯑꯗꯨꯅ ꯄꯥꯞꯇꯒꯤ ꯊꯥꯗꯣꯛꯄ ꯐꯪꯂꯦ꯫ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯍꯥꯏ, ꯅꯈꯣꯏꯅ ꯅꯈꯣꯏꯒꯤ ꯂꯩꯍꯧꯔꯤꯕ ꯄꯨꯟꯁꯤ ꯑꯗꯨ ꯃꯤꯑꯣꯏꯕꯒꯤ ꯑꯄꯥꯝꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯧꯖꯤꯛ ꯑꯃꯨꯛ ꯍꯤꯡꯗꯗꯨꯅ ꯏꯁ꯭ꯋꯔꯒꯤ ꯅꯤꯡꯕ ꯃꯇꯨꯡ ꯏꯟꯅ ꯍꯤꯡꯅꯅꯕꯅꯤ꯫ ꯃꯁꯤꯅ ꯄꯥꯎꯈꯨꯝꯗꯨꯅꯤ ꯍꯥꯏꯅ ꯑꯩꯅ ꯊꯥꯖꯩ꯫ ꯑꯩꯅ ꯍꯥꯏꯖꯔꯤꯕꯁꯤ ꯉꯁꯤ ꯊꯧꯔꯝꯁꯤꯕꯨ ꯌꯦꯡꯕꯤꯔꯤꯕ ꯈꯨꯗꯤꯡꯃꯛꯅ ꯏꯁ꯭ꯋꯔꯕꯨ ꯅꯨꯡꯁꯤꯔꯦ ꯍꯥꯏꯕꯗꯤ ꯅꯠꯆꯗꯦ, ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯑꯩꯅ ꯑꯥꯁꯥ ꯇꯧꯏ ꯃꯗꯨꯗꯤ ꯉꯁꯤꯗꯒꯤ ꯆꯍꯤ ꯑꯃꯒꯤ ꯃꯇꯨꯡꯗ ꯑꯩꯅ ꯏꯁ꯭ꯋꯔꯕꯨ ꯅꯨꯡꯁꯤꯔꯤꯕ ꯑꯁꯤꯗꯒꯤ ꯍꯦꯟꯅ ꯅꯨꯡꯁꯤꯕꯤꯕ ꯉꯝꯒꯅꯤ꯫ ꯑꯩꯈꯣꯏꯒ ꯏꯁ꯭ꯋꯔꯒ ꯂꯩꯅꯔꯤꯕ ꯃꯔꯤꯗ ꯑꯩꯈꯣꯏꯁꯤ ꯁꯨꯝ ꯆꯥꯎꯈꯠꯂꯛꯀꯅꯤ, ꯃꯍꯥꯛꯀꯤ ꯑꯉꯛꯄꯁꯤꯡ ꯍꯦꯟꯅ ꯈꯪꯕ ꯉꯝꯂꯛꯀꯅꯤ꯫ ꯑꯩꯈꯣꯏꯕꯨ ꯄꯥꯞꯇꯒꯤ ꯀꯣꯛꯄꯤꯗꯨꯅ ꯈ꯭ꯔꯤꯁꯇꯒꯤ ꯃꯄꯥꯟꯅ ꯑꯩꯈꯣꯏꯅ ꯏꯁ꯭ꯋꯔꯒ ꯑꯆꯦꯠꯄ ꯃꯔꯤ ꯂꯩꯅꯖꯕ ꯐꯪꯕꯁꯤ ꯑꯆꯧꯕ ꯕꯣꯔ ꯑꯃꯅꯤ꯫ ꯑꯩꯅ ꯇꯧꯈꯤꯕ ꯄ꯭ꯔꯥꯔꯊꯅꯥ ꯑꯃꯈꯛꯁꯨ ꯅꯤꯡꯁꯤꯡꯂꯤ꯫ ꯏꯁ꯭ꯋꯔ, ꯑꯩꯅ ꯅꯪꯕꯨ ꯌꯥꯝꯅ ꯄꯦꯜꯍꯟꯅꯤꯡꯏ, ꯑꯩꯒꯤ ꯑꯅꯤꯡꯕ ꯈꯨꯗꯤꯡꯃꯛ ꯑꯩꯉꯣꯟꯗꯒꯤ ꯂꯧꯊꯣꯛꯄꯤꯔꯣ, ꯃꯁꯤ ꯑꯩꯉꯣꯟꯗ ꯍꯦꯟꯅ ꯂꯥꯏꯍꯟꯕꯤꯔꯣ ꯍꯥꯏꯅ ꯄ꯭ꯔꯥꯔꯊꯅꯥ ꯇꯧꯈꯤ꯫ ꯐꯅꯕꯒꯤꯗꯃꯛ ꯃꯍꯥꯛꯅ ꯑꯩꯈꯣꯏꯗ ꯇꯝꯕꯤꯒꯗꯕ ꯃꯌꯥꯝ ꯑꯃ ꯂꯩꯔꯤ, ꯑꯗꯨꯕꯨ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯗꯒꯤ ꯑꯊꯦꯝꯕ ꯈꯨꯗꯤꯡꯃꯛꯁꯤ ꯂꯧꯊꯣꯛꯈ꯭ꯔꯒ ꯑꯩꯈꯣꯏꯅ ꯄꯥꯝꯕ ꯈꯨꯗꯤꯡꯃꯛꯁꯤ ꯐꯪꯕ ꯑꯣꯏꯔꯝꯂꯕꯗꯤ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯁꯦ ꯑꯋꯥꯕ ꯑꯣꯏꯔꯝꯒꯅꯤ꯫ ꯑꯩꯒꯤ ꯊꯃꯣꯏꯗ ꯌꯥꯝꯅ ꯀꯟꯅ ꯐꯥꯎꯕ ꯑꯃ ꯂꯩ, ꯃꯗꯨꯗꯤ ꯅꯈꯣꯏ ꯈꯔ ꯑꯃꯗꯤ ꯍꯧꯖꯤꯛꯃꯛ ꯑꯩꯒꯤ ꯌꯨꯝꯗ ꯄꯨꯅꯤꯡꯏ꯫ ꯅꯈꯣꯏ ꯀꯔꯤꯒꯨꯝꯕ ꯑꯃꯒꯤ ꯃꯇꯥꯡꯗ ꯌꯥꯝꯅ ꯋꯥꯅ ꯍꯣꯠꯅꯗꯨꯅ ꯑꯗꯨꯝ ꯃꯨꯛꯅꯗꯨꯅ ꯂꯩꯔꯝꯕꯁꯨ ꯌꯥꯏ, ꯑꯗꯨꯕꯨ ꯃꯗꯨ ꯄꯨꯝꯅꯃꯛꯇꯨ ꯊꯥꯗꯣꯛꯂꯒ ꯏꯁ꯭ꯋꯔꯕꯨ ꯈꯨꯔꯨꯝꯖꯗꯨꯅ ꯅꯍꯥꯛꯅ ꯃꯍꯥꯛꯄꯨ ꯅꯨꯡꯁꯤꯕꯗꯨ ꯐꯣꯡꯗꯣꯛꯆꯗꯨꯅ ꯃꯍꯥꯛꯀꯤ ꯅꯨꯡꯁꯤꯕꯗꯨ ꯂꯧꯁꯤꯟꯖꯗꯨꯅ ꯃꯍꯥꯛꯀꯤ ꯋꯥꯍꯩ ꯄꯥꯗꯨꯅ ꯃꯇꯝ ꯍꯦꯟꯅ ꯂꯧꯍꯟꯅꯤꯡꯏ꯫ ꯏꯁ꯭ꯋꯔꯅ ꯅꯍꯥꯛꯄꯨ ꯀꯌꯥꯝ ꯅꯨꯡꯁꯤꯕꯒꯦ ꯍꯥꯏꯕꯁꯤ ꯍꯦꯟꯅ ꯍꯦꯟꯅ ꯈꯪꯂꯤꯃꯈꯩ ꯅꯍꯥꯛꯅ ꯏꯁ꯭ꯋꯔꯕꯨ ꯍꯦꯟꯅ ꯅꯨꯡꯁꯤꯕ ꯉꯝꯒꯅꯤ꯫ ꯑꯩꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯄ꯭ꯔꯥꯔꯊꯅꯥ ꯇꯧꯖꯩ, ꯏꯁ꯭ꯋꯔ, ꯅꯍꯥꯛꯅ ꯅꯍꯥꯛꯀꯤ ꯅꯨꯡꯁꯤꯕꯗꯨ ꯑꯩꯉꯣꯟꯗ ꯎꯠꯄꯤꯕ ꯈꯨꯗꯤꯡꯒꯤ ꯑꯩꯅ ꯃꯗꯨꯗ ꯉꯛꯆꯒꯦ,
ꯏꯁ꯭ꯋꯔ ꯅꯍꯥꯛꯅ ꯑꯩꯒꯤꯗꯃꯛ ꯇꯧꯕꯤꯕꯁꯤꯡꯗꯨ ꯈꯪꯂꯒꯗꯪ ꯇꯣꯛꯍꯟꯕꯤꯒꯅꯨ ꯏꯁ꯭ꯋꯔ ꯑꯩꯈꯣꯏꯅ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯂꯣꯏꯁꯤꯟꯖꯅꯤꯡꯉꯤ ꯃꯗꯨꯗꯤ ꯍꯣꯏ ꯑꯩꯈꯣꯏꯅ ꯑꯊꯦꯝꯕꯕꯨ ꯊꯤꯡꯖꯤꯟꯒꯅꯤ ꯑꯗꯨꯕꯨ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡꯒꯤ ꯄꯥꯡꯒꯜ ꯑꯁꯤꯅꯗꯤ ꯉꯝꯂꯣꯏ ꯑꯩꯈꯣꯏ ꯄ꯭ꯔꯥꯊꯅꯥ ꯇꯧꯕ ꯇꯥꯏ ꯋꯥꯍꯩ ꯄꯥꯕ ꯇꯥꯏ ꯑꯩꯈꯣꯏꯅ ꯃꯍꯥꯛꯄꯨ ꯍꯦꯟꯅ ꯅꯨꯡꯁꯤꯖꯕ ꯇꯥꯏ ꯃꯍꯥꯛꯄꯨ ꯍꯦꯟꯅ ꯅꯨꯡꯁꯤꯖꯔꯤꯈꯩ ꯃꯍꯥꯛꯅ ꯍꯥꯏꯕ ꯍꯦꯟꯅ ꯏꯟꯕ ꯉꯝꯒꯅꯤ ꯑꯁꯦꯡꯕꯅꯤ ꯑꯗꯨꯅ ꯉꯁꯤꯁꯨ ꯍꯥꯟꯅꯒꯨꯝꯅ ꯃꯌꯥꯝꯁꯤꯒꯤꯗꯃꯛꯇ ꯄꯔꯥ ꯈꯔ ꯊꯝꯖꯒꯦ ꯏꯁ꯭ꯋꯔꯒꯤ ꯋꯥꯍꯩ ꯄꯤꯖꯕ ꯃꯇꯝꯗ ꯑꯗꯨꯒ ꯖꯤꯁꯨꯅ ꯅꯪꯅ ꯗꯔꯀꯥꯔ ꯂꯩꯕ ꯈꯨꯗꯤꯡꯃꯛꯀꯤ ꯊꯣꯡꯅꯤ ꯍꯥꯏꯕ DVD ꯑꯁꯤꯃꯒ ꯍꯥꯞꯆꯒꯅꯤ ꯑꯩꯈꯣꯏꯅ ꯃꯌꯥꯝꯕꯨ ꯅꯨꯡꯁꯤꯖꯩ ꯃꯤꯌꯥꯝꯒꯤꯗꯃꯛ ꯈꯟꯖꯔꯤ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯇꯥꯛꯆꯈ꯭ꯔꯕ ꯑꯊꯦꯝꯕꯕꯨ ꯊꯤꯡꯖꯤꯟꯕꯒꯤ ꯋꯥꯍꯩ ꯈꯨꯗꯤꯡꯃꯛ ꯑꯗꯣꯝꯒꯤ ꯄꯨꯟꯁꯤꯗ ꯇꯁꯦꯡꯅ ꯀꯥꯟꯅꯕ ꯑꯣꯏꯔꯁꯅꯨ ꯍꯥꯏꯅ ꯄ꯭ꯔꯥꯊꯅꯥ ꯇꯧꯖꯔꯤ Joyce Meyer Ministry haibasi mahakpu akhoi mi miyam thakachri mahakna akhoi ngonda tawbiriba thakachri ngai haifam leite mahakna akhoi bu phi maru adu khakta natana leidiba singna chingchak natana amasung pau amasung aphaba pau tambi noina contact tawbibe yagani jmmindia.org ngasi Joyce Meyer gi ministry da noi yawbibe yagani Joyce Meyer Ministry haibasi mahakpu akhoi mi miyam thakachri mahakna akhoi ngonda tawbiriba thakachri ngai haifam leite